ngasi agi video yengbiba miyam porungpu taramna okchabaga loinana ikai khumnajari ngasi mayamda khudol tamjiriba video asi ubada sum khangbiramani akhoi khwang fi sabagi fi howani asiguma hanadi lebakta sum nachai mayam se yungaga asum howrami hojipudi khoi chesina maigi lebakti leitabana khodi haji pakanina aduna uda frame saraga howna mase sem thambani ulgi langni mayam ubi se lang se ulgi khoi ngobong innama sabani akhoi bangladesh ta jamna meitei gi ulgi ngobong se yamna sitli meitei sari ga loina na ulgi ngobong ulgi maftar se yamna sitli khoi meitei na sabase asigumba bidda asigumba sabase hanadi jumko kuding de sanarami nupi sing yamna mathang manau sanarami hojikti matangmi matungina haureiba nupi generation mayam su si saning da haji sadar habajai mange akhoi lakai du su yamna jumda sanadare haji akhoi chelota se sabatani burise asumana mayam mangtharak pagi mami ma ui mayam dai khudol tamja